Khurumjari Image TV meeting Tabiri Singbu Mene no my team Nataram Oxari Ngasinu Pilipao Pizari Ngasi Janatadal United ZDU Party Manipur Giluching Bashing Latuna Jirivam the Hang Liber Relief Camp Mafam Sing the Satuna Awat pa Yangstin ba amadi makoigi apambana karino haiba khangnabagi damag yangsin khongchat ama sat khre loinana relief camp da chana thamnaba pot singsu khusin na khre yangsin khongchat amadi tengbang aduda saruk yakhiba ZDU Manipur State ki chief spokesperson Dr. Nimai Sang Luwang na hai mafam asida yum mai sakre haiduna relief camp da leirambase ubada yamna nungaitaba fawi jiribam da leiriba mioi sing sibu tanthok laga makoina lausinba amadi lam sing adu makoina leisinba pambane ngasi aikoina laksari se relief camp mafam manga sorok atingbi high school khunau laikai relief camp Vidyanagar Sports Complex Relief Camp Amadi Jingdong Laikai da Leiba Relief Camp Hairiba Camp Sing Asida Satuna ZDU gi party gi maikai dagi angamba khara mayam gi relief camp da mateng oina ba mayam gi chana thakna ba khara purak aga khudol oina tawjaki haina phongdokhi Former Minister amasung Manipur Unit ki Vice President Dr. K.S. Loken haikibada Nahan MU Staurakhraba matungda amukhanna Chief Minister gi Advanced Security da Jiribam Yorakre adubu Jiribam gi Prajana Pamlibadi Hanagum Security Matiksana Thamduna Hanagumna Santi Lehenba aduni adubu Sarkar asinadi thabak oina paikatpa leitri adubu ngasi mafam asida laktuna praja ki apamba asi karino haiba aikoi khangle aduna aikoi gi party gi site gi su athuba matamda ti matiksana tongan ba mafam singda thamgani haiki Oinam Navakesor Hanagi Chief Secretary of Manipur Amadi Vice President of ZDU Manipur Unit na haikibda Chief Minister na Manipur da rule of law pusilakani haiduna mayamda lauthokpiki adubu ngasi fawbagi manungda Manipur gi Chief Minister na Manipur gi Sarkar na Manipur gi Santi hanjilaknaba hairiba fattaba Mi Singi Mathakta action Lobagi Mawong se ude aduna Janatadal United ZDU site gi Manipur gi Honorable Chief Minister Sri N Birenda amukhanna apu tawjaningi ngangkhiba wado thabak oina onthokpiu Manipur Prajana pami se rule of law lei haibado khanghanbiu haiki Escort party da nongoi kapsala matungda hospital da visit tor matungda honorable chief minister na Manipur da rule of law pusilakani action kya lorkani hadana mayam da lauthok bi hi adu ngasi phawgi manung sida Manipur chief minister na Manipur sarkar na Manipur da shanti hanjilakna ba hairiba phatraba mi singdu ki mathakta action lawboge mawong che ekhoi ude adana ekhoi janata dal united site ge Manipur ke honorable chief minister Sri N Biren Singh da amuk hana koi appeal tawjingi ngang gi bawa do thabok on thok piyo Manipur prajana pami se dullu lo thamba ain hebdo lei hebaleba ama lei je khangan biyo Nongmagi oiba drug awareness ki thauram ama drug free India haiba hiramda Ministry of Home Affairs ki mideng makhada Narcotics Control Bureau Imphal Zonal Unit amadi Harvard School ga punna khushamnaduna Harvard School sangangai da pangthokre Awareness program aduda Harvard School gi principal Dr. K Nabachandra School asima ki vice principal K Tiken academic coordinator K H Hemanta Maitai Narcotics Control Bureau Manipur gi PRO AS Surendra Sharma NCB Manipur Intelligence Officer K Herojitna Athoiba Mithunglen Singh Oikhi Thauramaduga Mari Lainana Narcotics Control Bureau Manipur gi PRO Sanglakpam Surendra Sharma na Fongdorakpada Lamdam Asigi Tungi Yumbi Oirakadoriba Inkhalakliba Naharol Singh Nadraktra Laisu Khiduna Laikidaba Thoktanaba Amadi Tingjang Kaijangba Lamdam Ama Laktanaba Inkhalakliba Naharol Singh da drug na piriba chaitheng asi mayak sengna khanganba mathau tai lamdam asidagi drug maru phangna muthanaba Manipur lengak na su war on drug ki akanba campaign chathaduna lakli war on drug ki akanba khongjang kaya lengak asina sangsilaktuna poppy plantation tingbagi thabak parsana satharak padagi ngasi ma Manipur da tholiba thokaningdaba thodok asi su amani haiki machi hinamwi nok tawe NDPS Act 1985 bana machi enact tawe 1986 da enact tawi bani adu machi dagi matang laga khoi ji hujik
ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ NPS Act ꯁꯤ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯤ ꯑꯗꯨ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯗ꯭ꯔꯒ ꯀꯥꯔꯣꯕꯥꯔ ꯇꯧꯕꯁꯤꯡꯁꯤꯕꯨ ꯐꯥꯔꯒ ꯗꯟꯗꯤ ꯄꯤꯔꯒ ꯃꯈꯣꯏꯗ ꯐꯥꯏꯟ ꯑꯣꯏꯅ ꯇꯧꯍꯜꯂꯒ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯃꯁꯤ ꯊꯤꯡꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤ ꯑꯗꯣ ꯂꯣꯏꯅꯅ ꯋꯥꯟ ꯗꯦ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯄꯤꯔꯒ ꯑꯉꯥꯡꯁꯤꯡ ꯗ꯭ꯔꯒ ꯆꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯐꯠꯇꯦ ꯃꯁꯤ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯁ꯭ꯂꯣꯒꯥꯟ ꯀꯌꯥꯅꯆꯤꯡꯕ ꯁꯦ yes to life and no to drugs ꯍꯥꯏꯕ ꯁ꯭ꯂꯣꯒꯥꯟꯁꯦ ꯑꯩꯈꯣꯏꯅ ꯊꯤꯝꯁꯤ ꯄꯤꯔꯒ ꯃꯈꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯩꯈꯣꯏ ꯆꯪꯖꯜꯂꯤ मोरेगी GT मिनौ विलेज नौना साबा लेंगाकी जवाहरलाल नवोदय स्कूल अमा कुकी volunteer सिंगना मैना तुमना थाखरे थौदोक अदु ngarang numidang pung मापन लोम तारकपा अदुवाइदा border town मोरेगी मनुंग सन्ना लैबा Indo Myanmar border pillar number 75 amadi 76 ani gi paring de lैबा T Mino village da thokibani hairiba Navodaya school asi T Mino village da lैबा manga suba Assam rifle AR COB kem gi hek mayok nabada meter samanga rom damak satlaga lैबा mafamni pau gi source amagi matung inna mafam asi hojik thokliba kangdup ki irang asiga mari lainana T Mino gi Navodaya school asida 96 BSF battalion gi personnel sing matam kharagi oina kem oina ba thorang tawduna leiriba mafam ni hairi ngarang numida ikhang khangaudana khulai matik sana paiba kuku volunteers khara laklaga hairiba lenga ki school asi maina tumna thadok lambani hairi education ga mari lainana office ahum ngasi desam na thong lonsin khrei desam gi thomi ahum police na phajin khrei lamphel da laiba Directorate of Education S yauna babu parada laiba sarva abhiyan amadi education S ki director gi fampham office ngasi Democratic Students Alliance of Manipur desam na thong lonsin khrei khongjang adu da saruk yakiba desam head office ki secretary finance sujakanta oinam pilot khangembam amadi Rokio Sorokaibam yauna desam gi thomi ahum phajin khrei hairiba thomi ahum asi lamphel da laiba Directorate of Education S ki office thong lonjin bagi mafam asida lamphel police team laktuna fakibani Manipur gi oina pre primary oja oina bagi thabak kauriba asi niyom yaude sanaba yaroi haituna desamna mamang thaktagi thabak asigi process makha sathadanaba mari leinaba singda khanghanki adumakpu desamna thamki wafam sing thawoidaduna thabak asigi process makha satharakpana maram oiduna office asi thingjanbani haina desamgi president mayengbam somorjit maitaina fongdorakhi mahakna makhatana fongdorakpada pre primary oja launabagi thabak kaurakpa matamdagi hauna oja asigi training tawfam manipurda leitaba amadi training tawdana oja oisenba haibasi sanaba yaroidaba niyongi wangmadani haiduna thabak asigi form thaba thingba leikhre adumakpu matam khara leiraba matung da hairiba thabak asigi form makhatana amuk tharakhi desamna thabak asigi process thingliba asi tungda haurakliba mahairoi khunai gi yengduna thinglibani masida desamna thamkhiwa wafam thawoidaba mawongda form amuk tharakpa haibasi desamna haksinna lawi ngasi lonsin liba thong asi kanagumba mi singna hangdok lamba thoklabadi maduda thoklakpa afa fata masa masana daita pugadabani amaromda thabak asigi form thajil liba isini naw singna su training yaudana oja karamna oigadawribano masina haurakliba mahairoi singna kayam yamna mangjaba lakani haibasu khanthabiyu haiba wafam thamlakhi amna akoi training phangdaba mi singbo oja uhin biginu haibasi masi matunda hapti habani thawoide habani masigi tabagi mahutta oja lising masamaga nifu sida into 10 lakhs na into toraga madudagi lakadaba paisa do madukatang ubagi mami mayamna chawna tare haidana ai khoi thamjaningi maramdi mase tawriba thawong sinu uchabani aduna masigumba thawong se masi makhatana sungdok dobigano adugo makhatana masigi mathok taba makai phangba koi oja ma oibagi training se matik chana phangaba matamdada masigi koi oja khanbagi thawong se masi manipur lenga tobiu tha asigi taruktagi misi mina thoktuna jiribam da irang haurakpana maram oirega jiribam district asida laingakna santi hanjinnaba thabak kanna paikhatlingai marak asida ngarang numidang jiribam kalinagar ward number 1
Longreizang amadi Jingdong Ikai de Leiba Sagi Hotel ama yauna yum ahu masak khangdabasingna mai tharamle. Jiribam Kalinagar Ward number 1 Longreizang de Leiba Zola Mar Sahi Nipu Rema Mar Sahi Yangkai amadi Ropui Margi Bara San Bachagi Hotel asi Lalengzang Barte Mar Kauba amana Hotel Fambani Hairi Nakalamarumda Jingdong Leikai de Leiba Kamini Kauba Leikidraba Visnupriya Amagi Yumsu Mai Tharamle Hairi Ningsing Bayai Tha Sigitang Tarukta Sorok Atingbi Kunaudagi Soibam Sarat Kumar Sahi Humpumanga Jiribam da Yum Mai Thaba Nongmai Kapa Thodok Sing Makha Satharakli Lungreizang Village Kalinagar Ward number 1 da Mai Tharambagi Matangda Lungreizang Village Kalinagar Ward number 1 gi Chairman Matwining Panmaina Aikoigi Paumida Hai Kibada Ngarang Numidang Electric Short Circuit Tahalaga Mai Chakpase Yamna Nungaite Kalinagargi Lungreizang Haiba Kun Asi Jati Suna Leiba Mafam Amani Kanagumba Lamhen Tuhen Basing na Tauramba Oirabasu Asigumba Tabak Asi Amukhanna Tawiganu Loinana Ngarangi Tawdok Asi Condemn Tawi Hotel Asi Mai Sakpo Matamda Aikoigi Kunja Singna Kanhaubani Natrabadi Kun Asi Maina Tumna Sakpo Oirambasu Yai Haiki Manipur Miyamgi Awawada Bangladesh ki Miyamna Matam Kudimakta Saruk Yagani Haina Support for Manipur gi member Apu Ngangbamna Fongdokre Ngasi Manipur Press Club ki Thangjing Hall da pangthokhiba pawgi mifam amada wafam asi Fongdok laduna Apuna hai Manipur gi nungaiba paw taraga Bangladesh ta khundariba mitei aikoi yamna harauba nungaiba fawi Manipur gi sanaroi kayana world champion kayada Gold medal Loroktuna India ki mingsat purakpa mikup singda gi haurakpham Manipur na yai fare koina harauna poknafam lamdam oizariba Bangladesh ki phuru kayagi mangda lauzaribani sauthok saribani adubu Manipur da awana khudong thiba amadi lan mayuk na re tabada ikoi laifam safam khangde Bangladesh ki mitei pumba laktuna lan asi mayuk na ningi adubu laipak amamamda laina khibana thamoi gi oiba nungsiba mari minung sigi tengbang khara pangjaba asi natana ikoi gi thongna pangal leitre Nungsiraba Manipur gi saktam mitei ekhoina amatta oina ngakminasi Manipur kaya world champion kaya ada gold medal Loroktuna Bharat ki mingsat purakpa mati mikup sida gi horakam Manipur na yai fare haiduna ekhoina harauna poknafam lamdam oijariba Bangladesh ki jati kaya gi mangda lauzaribani ekoi aduga Manipur awana kudong thiba amadi lal mayok na reta bada ekoi lekam chakong khangje Bangladesh ki mei ekoi pumba laktuna lal asi mayok na ningi adubu leiba khamamamda lamdam tamna leikibana khamoida Paugi mifam maduda saruk yakiba Patriotic Writers Forum Pau Manipur gi Secretary Rakesh Naurem na Fongdorakpada Manipur gi miyam na awaba taraba matamda Bangladesh tagi laktuna tengbang liba asina takpadi Bangladesh amadi Manipur gi mitei singi gi mari asi tatnadri haibagi chapchaba khudam amani haukiba sahi gi me ahumdagi haurakhiba lan asina sokhallaba singi dama Patriotic Writers Forum Pau Manipur da Manipur gi miyam gi awaba asigi mateng oina ba sel oina lupa lakh amaga lising humudra manga khusin nabi rakhi haiki Dr. Mayang Lumbam Biramani gi yumda bom langsinduna pokhaihan kiba thodokpu yaning de haina wusu sanaroi amagi apokpi namairakpam priyana fongdokre wafam asing asi Imphal East District ki manung sanba Palace compound leiba hapta kangjaibung mamangda Manipur gi wusu sanaroi amadi guardian singna sathakiba wakat mifam aduga mari leinana fongdokkibani Yumlakta bom langsinduna aki akhang pirakpa adubu yaningdaba fongdokladuna phamkibo wakat mifam maduda saruk yakibi namairakpam priyana hai tha asigi taramathoi gi numidang pung 8 khara helakpa matamda sakhangdaba miyoi singna wusu gi coach Dr. Mayang Lumbam Biramani gi yumda bom langsanduna pokhaihan kiba thodok adu yaningde hauchik leibaksi tangdu leita daba fibam amada leiriba matam asida miyamda aki akhang pibagi thabak tawbiganu
ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ Dakpam Priyan Wangkai Ningthem Pukhimapan Nahan Jungi Tang Trama Thogi Numidang Waramda Ozagi Mayumda Bom Lang Salamiba se Aikoi parents sing amadi satra sing na yaning di haina phongdok pagi da maktaning asi phamjari bidharna ase aduga Ozagi Mayumda Bom Lang Saliba se kari nungai na daba kari leibagi langjanari bano yat nungai na daba kya leibasu ozaga phaminaraga yasanaba purakpana phai Satra amasung ozasing da aki tujung bopohan base akoi parents ki mai kai dagi yajaning den phongdong matang sida ngasi nungkil pau pizabal oijare mideng tabi ribasingbu amukana khurumjare